ꯃꯁꯤꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯊꯥꯗꯣꯏꯅꯦ ꯁꯤ ꯇꯤꯜꯍꯧ ꯃꯆꯥ ꯇꯤꯜꯍꯧ ꯑꯆꯧꯕꯗꯣ ꯀꯩꯗꯧꯔꯒꯦ ꯁꯤꯡꯂꯤꯔ ꯀꯩꯅꯣꯁꯨ ꯄꯩꯕ ꯉꯁꯥꯏꯒꯤ ꯁꯤꯡꯂꯤꯁꯦ ꯃꯌꯥꯏꯒꯤ ꯂꯥꯏꯟ ꯈꯥꯏꯕꯁꯤꯗꯀꯣ ꯀꯠꯂꯩꯅꯣ ꯈꯜꯂꯤ ꯄꯨꯡꯈꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯎꯆꯦꯛ ꯑꯅꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯃꯅ ꯕꯦꯂꯥ ꯑꯃꯅ ꯆꯥꯔꯂꯤ ꯃꯃꯥꯏ ꯄꯤꯛꯄꯁꯤꯅ ꯁꯤꯅ ꯆꯥꯔꯂꯤ ꯃꯊꯛꯁꯤꯅ ꯕꯦꯂꯥ ꯃꯃꯥꯏꯒꯁꯦ ꯃꯃꯥꯏꯁꯦ ꯌꯦꯡꯕꯗ ꯏꯀꯥꯏꯕꯅꯦ ꯉꯥꯡꯂꯤꯒ ꯇꯧꯗꯅ ꯃꯕꯥꯅꯤꯒꯤ ꯆꯤꯟꯖꯥꯛꯅꯦꯁꯦ ꯍꯥꯞꯄꯤꯉꯦ ꯃꯔꯨ ꯑꯗꯩ ꯏꯁꯤꯡ ꯍꯥꯞꯄꯦ ꯃꯌꯥꯝ ꯒꯥꯔꯗꯦꯟꯗ ꯁꯤꯒꯤ ꯒꯥꯔꯗꯦꯟꯗ ꯊꯥꯕꯗ ꯌꯣꯡ ꯃꯌꯥꯝꯅ ꯂꯣꯏ ꯂꯣꯏꯔꯦ ꯌꯥꯗ꯭ꯔꯦꯅ ꯂꯣꯏ ꯇꯧꯈꯥꯏꯔꯦ ꯑꯥꯗ ꯊꯥꯔꯦ ꯍꯋꯥꯏ ꯃꯇꯣꯟ ꯀꯩꯀꯩ ꯊꯥꯕꯗꯣ ꯑꯩꯒꯤ ꯖꯒꯥ ꯁꯅꯥꯔꯩ ꯄꯥꯝꯕꯤꯁꯤꯗ ꯂꯩ ꯆꯤꯡꯅꯦ ꯇꯨ ꯃꯌꯥꯝ ꯃꯅꯤꯡꯗ ꯆꯤꯡ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯆꯤꯡ ꯀꯥꯈꯤꯗꯣꯏꯅꯦ ꯁꯤ ꯃꯊꯛꯇ ꯑꯗꯣ ꯐꯦꯟꯁꯤꯡꯁꯤꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯥꯕ ꯌꯥꯗ꯭ꯔꯦꯗꯅ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒꯁꯤꯡꯁꯦ ꯍꯤꯡꯒꯣꯜꯗꯩ ꯑꯣꯏꯅ ꯇꯧꯈꯠꯂꯒ ꯂꯧꯈꯠꯂꯕ ꯌꯣꯡ ꯃꯌꯥꯝꯅ ꯈꯥꯡ ꯂꯥꯛ ꯉꯝꯗ꯭ꯔꯦꯅ ꯑꯗ ꯁꯤꯈꯩꯁꯤꯗ ꯊꯥꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯊꯥꯗꯣꯏꯅꯤ ꯀꯔꯤ ꯊꯥꯗꯣꯏꯅꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯇꯣ ꯇꯤꯜꯍꯧ ꯃꯄꯨꯟꯗ ꯂꯩꯔꯛꯄꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯏꯁꯤꯡꯗ ꯇꯤꯡꯁꯤꯜꯂ ꯃꯔꯥ ꯊꯣꯛꯍꯟꯕꯅꯦ ꯁꯤꯁꯤꯃ ꯊꯥꯔꯅꯤ ꯇꯤꯜꯍꯧ ꯑꯆꯧꯕ ꯑꯃ ꯑꯩꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯒꯦꯅ ꯌꯦꯡꯕꯅꯦ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯔꯦ ꯃꯔꯥ ꯆꯠꯂꯦ ꯑꯗꯣ ꯃꯔꯥ ꯊꯣꯛꯂꯛꯑꯦ ꯕ꯭ꯔꯦꯗ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯤ ꯂꯩꯕꯅꯤ ꯑꯗꯒꯤ ꯁꯤꯗꯤ ꯇꯤꯜꯍꯧ ꯃꯆꯥꯁꯤꯡꯁꯦ ꯇꯤꯜꯍꯧ ꯃꯆꯥꯅꯦꯕꯀꯣ ꯇꯤꯜꯍꯧ ꯃꯆꯥꯁꯦ ꯑꯩꯅ ꯏꯁꯤꯡ ꯇꯧꯔꯒ ꯁꯤꯒꯤ ꯀꯟꯇꯦꯅꯔꯁꯤꯗ ꯍꯥꯞꯄꯒ ꯆꯥꯔ ꯁꯦꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯗꯣꯏꯅꯤ ꯐꯖꯗ꯭ꯔꯁꯦ ꯁꯤ ꯌꯦꯡꯕ ꯆꯅꯝꯁꯨ ꯂꯥꯏꯞ ꯑꯣꯏꯅ ꯊꯥꯁꯤꯔꯣ ꯁꯤꯕꯣ ꯄꯥꯝꯕꯤ ꯊꯥꯕꯁꯦ ꯂꯥꯏꯐ ꯊꯥꯒꯤ ꯊꯥꯎꯅꯦ ꯊꯥꯒꯤ ꯊꯥꯎꯕ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯂꯥꯕꯔ ꯁ꯭ꯄꯤꯅꯦꯁꯇꯣ ꯁꯤꯁꯨ ꯃꯈꯣꯡ ꯎꯠꯆꯔꯛꯀꯦꯁꯦ ꯈꯣꯡꯗꯨꯠꯇꯣ ꯃꯔꯥ ꯂꯣꯏ ꯆꯠꯂꯕꯅꯤ ꯃꯈꯣꯛꯇꯩ ꯊꯥꯕ ꯌꯥꯏꯀꯣ ꯁꯤꯁꯦ ꯃꯔꯤ ꯆꯠꯄꯅꯦ ꯗꯦꯀꯣꯔꯦꯇꯤꯞ ꯄ꯭ꯂꯥꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯆꯥꯕ ꯍꯩꯅꯗꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯁꯤꯁꯦ ꯌꯥꯝꯗꯤ ꯀꯥꯟꯅꯕ ꯃꯥꯏꯔꯦꯟꯒ ꯊꯣꯡꯉꯁꯨ ꯌꯥꯏꯌꯦ ꯉꯥꯒ ꯊꯣꯡꯉꯁꯨ ꯌꯥꯏ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗꯩꯁꯤꯗꯁꯨ ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯥꯗ ꯊꯥꯔꯤꯁꯦ ꯖꯨꯝ ꯇꯧꯁꯜꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯁꯤꯗ ꯊꯥꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯁꯤꯗꯁꯨ ꯊꯥꯔꯦ ꯌꯦꯟꯗꯦꯝ ꯈꯔ ꯊꯥꯏ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯏ ꯐꯗꯤꯒꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯔꯒ ꯃꯔꯨ ꯀꯠꯄꯗꯣ ꯑꯗꯨꯗꯨꯅ ꯊꯥꯕꯅꯤ ꯍꯧꯔꯦ ꯍꯋꯥꯏꯟꯕꯤꯁꯤꯒ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒ ꯑꯗꯨꯒ ꯍꯋꯥꯏꯟꯕꯤꯁꯤꯅ ꯌꯣꯡꯁꯤꯡꯁꯤꯅ ꯂꯣꯏ ꯂꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯁꯤꯃꯗꯤ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯤ ꯍꯣꯡꯗꯤ ꯍꯣꯡꯖꯟꯅꯦꯕꯀꯣ ꯁꯤꯒꯤ ꯆꯦꯔꯪꯁꯤꯗ ꯑꯗꯨꯒ ꯄꯥꯟꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯤꯅꯤ ꯁꯤꯗꯩꯁꯤ ꯑꯣꯏꯅ ꯊꯥꯔꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯁꯤꯁꯤꯒ ꯀꯅꯥ ꯀꯧꯔꯤꯅꯣ ꯑꯗꯨ ꯃꯌꯥꯝꯇ ꯌꯦꯡꯉꯨ ꯃꯔꯥꯁꯦ ꯇꯤꯜꯍꯧ ꯃꯆꯥꯗꯨꯅꯦ ꯑꯍꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯑꯂꯨꯒ ꯃꯦꯠꯂꯒ ꯆꯥꯅꯕꯅ ꯉꯥꯔꯤ ꯂꯧꯔꯒ ꯃꯣꯔꯣꯛꯀ ꯂꯧꯔꯒ ꯇꯧꯕꯗ ꯃꯅꯥ ꯍꯥꯞꯄꯗꯣ ꯍꯥꯎꯋꯤꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯤꯅ ꯑꯗꯨꯗꯨꯒꯤ ꯇꯧꯖꯕꯅꯦ ꯑꯗꯨ ꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯔꯦꯁꯤꯄꯤ ꯊꯥꯒꯠꯂꯛꯅꯕ ꯃꯊꯛꯇ ꯃꯌꯥꯝ ꯃꯆꯥ ꯉꯥꯡꯉꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯃꯤꯅꯤ ꯏꯔꯨꯖꯕꯒꯤ ꯃꯣꯏꯒꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯑꯌꯨꯛ ꯉꯟꯇꯥ ꯂꯨꯖꯕꯁꯦ ꯃꯌꯥꯡꯁꯤꯡꯁꯦ ꯌꯥꯝꯗꯤ ꯌꯥꯝ ꯅꯝꯊꯤꯀꯣ ꯑꯗꯨꯕꯨ 이루저도 그렇게 깔아드려요. 하여튼 뭐이게 마사기 만남 진작도는 만남 남바자니다 마사기죠. 거기 거기 지는 만남 남지들 거기는 하리 거기 좀 파파이 될거 가게라. 딜로잖아 ям 싸다바기네 거기나. 하여튼 스파이시스 ям 시즌나데는 거. 아도기니다. 뭐이죠? 저도 만남 남티ям. 인조가 말벌 어석세 눕시이네 어떻게 쓸 거야? 훌로 인비우스면
Charlie, Bella. Yeah, लीजिए